ꯃꯌꯥꯝ ꯀꯩ ꯏꯟꯖꯥꯡ ꯑꯣꯏꯗꯧ ꯃꯥꯜꯂꯤ? ꯏꯆꯥ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯁꯣꯟꯗ. ꯗꯗꯥꯒ ꯆꯥꯔꯨꯁꯤ ꯆꯠꯂꯣ. ꯈꯥꯃꯦꯟꯁꯤꯟꯕ ꯍꯥꯞꯆꯤꯜꯂꯦ. ꯉꯁꯤꯗꯤ ꯈꯥꯃꯦꯟꯁꯤꯟꯕ ꯍꯥꯟꯅ ꯉꯟꯇꯥ. ꯃꯌꯥꯝ ꯈꯨꯊꯣꯡ ꯑꯃꯅꯤ ꯉꯁꯤꯗꯤ. ꯃꯍꯥꯎ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯈꯨꯊꯣꯡꯁꯦ. ꯏꯟꯖꯥꯡ ꯌꯥꯝꯃꯦ ꯑꯗꯨꯝ. ꯇꯤꯟꯕꯨ ꯆꯨꯝꯃꯦꯗ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯎꯗꯣꯏ ꯌꯥꯝ ꯃꯥꯜꯂꯦ. ꯐꯖꯔꯦ, ꯍꯥꯎꯔꯅꯤ. ꯑꯝꯇ ꯑꯣꯠꯈꯥꯏꯒꯦ. ꯁꯤ ꯑꯝꯇ ꯑꯣꯠꯈꯥꯏꯔꯣ. ꯍꯥꯎ. ꯉꯥꯏꯈꯨꯑꯣ, ꯆꯥꯛ ꯂꯣꯏꯔꯦ. ꯅꯪ ꯆꯤꯛꯀꯟ ꯆꯥꯔꯣꯏꯗ꯭ꯔꯣ? ꯑꯦ, ꯃꯌꯥꯝ ꯆꯥꯔ ꯄꯨꯛ ꯅꯥꯅꯤ, ꯉꯥꯏꯈꯣ. ꯌꯥꯔꯦ, ꯍꯥꯎꯔꯅꯤ. ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯊꯣꯡ ꯊꯥꯛꯄ ꯃꯌꯥꯝꯗꯣ ꯂꯣꯏꯔꯦ, ꯁꯤꯗ ꯂꯩꯔꯦ. ꯄꯥꯟ ꯏꯔꯣꯟꯕ, ꯇꯤꯜꯍꯧ, ꯊꯔꯣꯏ ꯊꯣꯡꯕ. ꯊꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯇꯥꯃꯣ ꯍꯥꯏꯗꯤ ꯏꯇꯩꯅꯦꯕ. ꯏꯇꯩꯅ ꯂꯩꯕꯤꯔꯛꯏꯅꯦ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯕꯗ. ꯀꯨꯏꯔꯦ ꯆꯥꯗꯕ, ꯑꯗꯨꯒꯤ ꯄꯤꯖꯅꯤꯡꯗ ꯂꯩꯕꯤꯔꯛꯏꯅꯦ. ꯆꯝꯐꯨꯠ. ꯌꯦꯟ ꯊꯣꯡꯕꯁꯦ ꯆꯥꯛ ꯃꯊꯛꯇ ꯍꯦꯛꯇ ꯇꯥꯎꯔꯦ. ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯃꯌꯥꯝ ꯑꯩꯁꯦ ꯑꯥꯗ ꯂꯩꯔꯤꯉꯩꯗꯁꯨ ꯂꯥꯏꯍꯧ ꯍꯧꯗꯅꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯐꯅ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦ. ꯏꯔꯥꯡ ꯑꯃꯨꯛ ꯇꯧ, ꯏꯁꯥ ꯑꯃꯨꯛ ꯉꯝꯗ, ꯏꯆꯥ ꯅꯨꯄꯥꯒ ꯄꯨꯟꯅ ꯅꯥꯃꯤꯟꯅꯩ. ꯑꯗꯨꯒ ꯖꯔꯅꯤ ꯂꯥꯛꯄꯗ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯍꯤꯗꯥꯛ ꯊꯥ ꯂꯥꯛꯑꯦ, ꯃꯁꯥ ꯁꯥꯒꯠꯄꯁꯦ ꯐꯠꯇꯗꯅ. ꯑꯩꯕꯨꯗꯤ ꯐꯈ꯭ರೆ, ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯏꯍꯧ ꯍꯧꯕ ꯌꯥꯝ ꯋꯥꯏꯑꯦ. ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ, ꯋꯥꯔꯤꯗꯤ ꯂꯤꯔꯔꯣꯏꯒꯦ. ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯒꯦ. ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠꯅꯦ. ꯉꯍꯥꯟ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯝꯃꯦꯕ, ꯑꯗ ꯄꯨꯕꯤꯔꯛꯄꯅꯦ. ꯍꯥꯎꯋꯦ. ꯃꯌꯥꯝ ꯌꯦꯟ ꯈꯨꯊꯣꯡꯁꯦ ꯃꯑꯣꯡ ꯑꯃꯗ ꯊꯣꯡꯕꯅꯦꯕ. ꯌꯥꯝ ꯍꯥꯎꯋꯦ. ꯏꯆꯦꯅ ꯊꯣꯡꯕꯤꯕꯅꯦ. ꯊꯔꯣꯏ ꯌꯣꯡꯆꯥꯛꯁꯦ ꯃꯌꯥꯝ ꯊꯔꯣꯏ ꯆꯥꯗꯕ ꯀꯨꯏꯔꯦ. ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ. ꯍꯥꯎꯋꯦ ꯃꯍꯤꯁꯦ. ꯍꯥꯎꯋꯦ. ꯍꯥꯎꯋꯦ. ꯌꯦꯟ ꯊꯣꯡꯕꯗꯒꯤ ꯊꯔꯣꯏꯅ ꯍꯧꯗꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯕꯣ. ꯃꯣꯔꯣꯛꯇꯤ ꯁꯥꯏꯍꯦ.
야대시마. Rồi thì chả biết em hào ấy. Một cái xài. Mày làm từ lâu rồi ạ. Nhưng từ lâu này em hào ấy, thầm đến mỏ hao em nhau. Lùi đâu đây phòng mình. Mày anh channel saya anda tuh nang ngetin video berarti subscribe tau kau video no mày pun support tau video mo anh channel sibu. Hảo ấy. Sabun mấy trăm hỏi xin được thật rồi.
ꯃꯌꯥꯝ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯤꯀꯥꯟꯗ ꯃꯌꯥꯝꯅ ꯋꯤꯁ ꯄꯤꯕꯤꯔꯛꯄꯗꯣ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯏꯔꯣꯝꯕꯁꯦ ꯆꯥꯕ ꯉꯝꯃꯔꯣꯏ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯑꯩꯒꯤ ꯃꯣꯔꯣꯛꯁꯦ ꯃꯌꯥꯝꯒ ꯃꯥꯟꯗꯦ ꯑꯩꯅ ꯈꯔ ꯍꯟꯊꯅ ꯆꯥꯏ ꯑꯗꯣ ꯊꯝꯃꯒꯦ ꯌꯥꯝ ꯍꯥꯎꯔꯦ ꯌꯦꯟ ꯊꯣꯡꯕꯁꯦ ꯏꯆꯥꯅꯨꯄꯥꯁꯦ ꯀꯟꯅ ꯃꯥꯏ ꯕꯥꯆꯧꯒ ꯃꯄꯥꯟꯗ ꯂꯥꯡꯉꯤ ꯃꯥꯏ ꯕꯥꯆꯧꯁꯤ ꯊꯋꯥꯏꯅꯤ ꯃꯌꯥꯝ ꯃꯔꯨ ꯊꯝꯅ ꯀꯔꯤ ꯊꯔꯣꯏ ꯃꯀꯨ ꯑꯃ ꯑꯣꯟꯊꯈꯔꯦ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯃꯣꯔꯣꯛꯁꯦ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯣꯇꯦꯜꯗꯩ ꯂꯩꯔꯛꯄꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯕꯗꯤ ꯆꯞꯆꯞ ꯑꯝꯇ ꯆꯥꯁꯤꯟꯒꯦ ꯃꯌꯥꯝ ꯄꯣꯏꯔꯩ ꯉꯥꯟꯕꯁꯦ ꯑꯩꯒ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯁꯤ ꯂꯥꯛꯄꯗꯒꯤ ꯃꯅꯦꯒ ꯇꯨꯝꯅꯦꯅꯅꯦ ꯅꯦꯅꯦꯒ ꯇꯨꯝꯅꯤ ꯑꯗꯨꯝ ꯇꯨꯝ ꯂꯩꯔꯦꯕ ꯅꯣꯡꯃ ꯂꯥꯛꯄꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯍꯤꯡꯗꯣ ꯑꯗ ꯅꯦꯅꯦꯒ ꯇꯨꯝꯅꯤꯅ ꯆꯠꯈ꯭ꯔꯦ ꯇꯨꯝꯃꯤ ꯁꯥꯗꯅ ꯑꯍꯤꯡꯗ ꯑꯩ ꯃꯃꯥ ꯊꯤꯂꯛꯀꯅꯤꯅ ꯊꯥꯡ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯦꯅꯦꯒꯤ ꯃꯥ ꯇꯨꯝꯅꯦꯅ ꯀꯞꯄ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯇꯨꯝꯃꯤ
ꯃꯌꯥꯝ ꯂꯣꯏꯔꯦ ꯆꯥꯕ ꯆꯝꯐꯨꯠ ꯆꯥꯊꯣꯛꯈꯤꯒꯦ ꯆꯝꯐꯨꯠꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠꯅꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯑꯗꯨ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ